State asida law ngakna chaliba miyosingda organization kharana kihan khanghanbagi thabak chathaba yauna state asigi tangdu leitaba ingtapa thugaina bhonabagi thawung sing lepkadabani haina Manipur leingakna akanba wafam thamlangli Chief Secretary Punit Kumar Goyal na thadrok pasewalamata anti social element kharana Micham miyamda kihan khanghanbagi thabak chathabadagi Manipur police na action lokhatba hokre kanagumba miyoi amagi safety amadi security da kihan khanghanba amasung kudong thiba nanghanna bhonaba haibashi state asigi amadi miyamgi mayoktani kanagumba lanai miyosing natraga organization amatana state asigi activities sing yauna cultural economic thabak thoram singda athinba piba natraga sairak pinabagi hak amata leti maramaduna kanagumba lanai miyoi natraga organization singna nungsi chanana leiminari ba singda kian khanghanbagi thawum chathabada chenaram ba thoklabadi logi matungina sairak pigani namhaduna sel khaiba kian khanghanbagi thawdok natraga singnaningai oiba thabak thoram singi report leirabadi khudakta manakna police station da pau pibiu haina Serolashina Hairi.